Chahi lisingani kunhumdoi May ahumdagi thoklakiba Manipur crisis na chahi ani fazilakpaga lunina lakliba May ahumda Imphal East ki Khuman Lampakta Cocomi na Sinduna Meeyam ki Oiba Meefam ama Pangthoklagani haina Cocomi ki convener Kurizam athawana phongdokre wafam asi ngasi Thawal district ki manung chanalaiba Hairok part 2 mayai lekaida DLC club na Sinduna Pangthokiba Meeyam ki Meefam amada phongdokibani Meefam asi Hairok apunba club ka khutsam na duna Pangthokibani Cocomi ki convener Kurizam athawana makhatara duna phongdokibada ngasi maidei ekhoida landarakliba kuki furup asi ngasidagi chai tara humdoigi mamangda India government na khuzil thaurang tauraga yoklamba kangbu singni haki kukina Assam Rifles ka manaraga tawkiba thawong asi mamangda Cocomi ki mihut kharana India ki prime minister ki office ta photo ga konena yawba chena taramuk oigadaba document kaya pisin kiba fault laikhrabani Thokliba irang asi ona tainana chatkidawre haibasi mamangda thamkiba faw laikhraba fawbada ngasi fawbada thabak amata paikhalakpa leitri haina pendaba phongdoki magna makhatana phongdokibada lakadawriba May ahum asida pangthokadawriba Meeyam gi Meefam asida ikoi pumnamakna apunba waref ama lawminasi haiki numit asida lawkiba waref aduna leiriba crisis asi loishinaba honabada aikoi amata oina lepminasi haina phongdoki Sana wapam budama adu nathayraga kuki ga mite ga famina ira silu sanda bokona se makoira mapangan so hapa makoira mati ju pangsen ba adu makoira koida landara kanda landara mi do koida yasano sibu maram chawa sa daru dabio adu home minister na ngi bo wase machin thi bane